Maikhumgi marumda hairiba wari asi haudringagi mangoinana mayamgi mafamda writergi maikaidagi karigumba khara ningsingjare madudi mayambu ahanbada Vidyasagar Laishramna ikok nonjari channel asida ahanba sangjabaga loinana wari ama hapjari haijaduna khangjaduna ijaba nachadi mayamgi awaba ngahak mikup amata oirabasu pothaba yai haiduna semjaba ijabani kanagumba amatagi mafamda hakthengna semjaba wari nachadi asoi aran yarabasu nasana nawni khanbiduna mathang semdok chanaba haibirau mayam punna taminasi achumbana karino aranbana karino maikai khangnadraba samas asida achumba maikhumdo tholakba oisanu khanduna best tawjabani haina haibirei hauja mayam punna taminarasi maikhumgi marumda samangduda lekai mi mayam amatili khara ahal oirap tawbi nupi amana mamangda songthoraktuna mayamangda wa kanna ngangba hori mayamda aroiba oina wafam khara haijage tilliba miyamdo tamin lainaduna ibem halna haibado tadawgi ngairaga leini ibem hal lekaidugi machin chatpe ahalni lekaidugi maira paibi secretary su mahagna oiribani mamangdasu kayarak ama haikre sigumba lekaini yadaba miyamna yadaba phattabani sa oiriba yu asi yolanu haiduna kayarak ama thingkrabani aduba ngasisu amuk yolambadagi phare masi lekai ama panbagi phajafam kanafam leitre haibi sumaina sum tawnaраklabadi akhoi khangba ngamaktre aibo haijo hairagadi yumse mai thadokpra natraga imungsigi miyoi sing lekai stagi tanthokpra ama tawrasi mayamgi mosu haibiro miyai chalaba nupa amana ise aina heisingduna haijabadi na chade sum tanase habani hayo kari apamba leibage to tanasi makhoibu phatte aranba tawi haiduna aikhoina ngami haiduna lekai asida matam kuina leiraklaba lekai gi thabak thoramda thinthaba leitana yaujarakliba saruk yarjariba tadagi imung asibu mai thadokpiba lekai dagi tanthokpiba haibasi chumdabra haina khanjai yam ka henba thabak tawbusunade hoi phare yu yole lekai gi nahasingbu manghanabagi lambi oiriba yusi yolammabanina aduga mamangdagi budi warning tawraba imungsu oire aduna lekai dagi tanthokpa amadi imung yumbai thaba haiba phirepsigi mahutta makhoi bu lekai gi thoramda yahondaba changnadaba haiba warepsi oina ekhoi punna lominabadi kari kai wafam sitabada imung asida leiriba angang nupa macha anidi mamagi phiji marumdagi lekai miyamduda mapi ira chena kirup yenglaga leiri mataw leibi mitlu animakta birangni ihoraga mayamangda makhutlonaduna haijare mayam ekhoi bu ngakpiu isa singbo semba ngamnaba senthok lambi leitabadagi mayamna yadaba thaba asi tawjarari matau ngamugana masigumba thabu si tawjarari ekhoi bu lekai ni inthokpi ba haiba warep simatangdi ekhoi bu nusibiduna masing matangdi tawigana lekai miyamdo yam sauna wangangnare mathong baram khangde amana ama hai mafamdo charang men taramde yumthangnariba imungdugi miyoi amata mapan tholakte mayam tilibadu yaude mayam kana ngangnari cheraktuda ahal amagi marumdagi napi macha ama mamaiduna chuni purple machu amana khumlaga chawtongi imungi mi singda lona yengle mityengdo lekai miyamna tawriba thausaldo yaningdaba mityeng su yauri mamai khumbi napi macha do nemtak tawi athaubo hoigi lenga oigani athauba mamagi phijidagi kitang na thairaga mamai khumliba napi macha duda mityeng singsinda yengle madangduda napi macha ado tapna mamai lukthaki angang oiriba athaubagi punsigi ahanba lamaida mami takhiba haibadu oiki pokpadagi asiguma mityeng uraktribana masu sangba haibadu oiki ibem hanna makha tare amta tumina lebiyo mayam aiwa khara haijage munna khalurabadi tanthokpa yabani hoi chumi miyoibagi minungsi yenglaga yummai thaba tanthokpa haibadu madi tawragumsi aroiba warep oina lekai gi thodok amadi imungsigi thodok wathokta ekhoi amata changnadaba haiba warepsida mayam punna yanarasi aduna mayam yumda hannaba tawrasi makha tana masida kuitharaga thabak sitnabani hallo mayam asi hairgi bem hando matawleibi amadi sautolomda osilaga nasa singyam pikli akan ba warepsidi lawaroigi suronom laga nasa semnaba hono
Matung masigi ni sase laikai sida yondana bohono asi hairam laga yam sauna chatpa hawi mayam dasu marang tawraga loina hanakri sumangdo makhoi imungi mi khakta tarak lephawi mataw lebi mahaki nupa da onsinduna thamoi sokna haijari leplase masigumba thabakse laina tamba ama yenglasi makhoi mapa chawto nungsok nungjanna na lepli wa machet amata ngangde mataw lebi macha ani bu konsinduna pirang sinthana imagi ibungo anima isa singi mamangda phatte khanglaba thabak se tawrubadagi nakhoi anisu legai sina hangoi nabire biyam dangang nabire lanjadraba ija anibu nama napagi asoiba aranbana phatraba komsida hanna singthabire ko athauba machanapa ahanni piklingaidagi hauna hotnaba kanjaba lanba yadaba angangni mahak hauze class 9 tamli sanatomba athaubagi marem khaki manawnupani mina lakjaba yadaba maringjal khaba angangni bahakna class 7 tamli athauba mama da yingduna hairi ima asuk thiba mingchase punsida kawbudi ngamlare adubu naza anina soidana mingchase ko khange ko waruganu ima sanatomba mayambagi wadu taraga karigi athiba mingchat aikhoina kanada kari lale sibo aikhoi imung khaktara aikhoina khara mayamdagi hanthai haidana moina ngamna wa ngangbani angang oijarasu aikhoi loina khange moina akhoi tabu yengsinbani machin ga siklaga amukso makhatari khangi moi aina hayengwai sanabagi gold medal ga lawrakanda makhoi loina aigi kin amamamdi pijani macha tombagi wahai da taraga mapa chawto nungsut nungjanna na leplambado maithongda mamon tawri aduga macha tombado sinduna yadi ibagi aton adugumba laman khumbagi wakhando yade nayambagumna thauna leyo lekai na nungsinaba hotnagadabani nama na bai khoi gi haktakta lekai na mirai rabasu nasin nanawgi matamdadi makhoi bui kai ba pigadabani athauba mapada yenglaga yam khangningna langtakna na hangjari adu baba kamaini kai ba pigani masagi minungsina yomlaba wahangda mama mataw lebi kaplambado khangtok toklaga momon tawna chawtona khumtrikanda nakhoi na haye mapung phana chawraba matamda miyam sigi afaba thabak tawduna miyam gi pukning pelhangadabani naikdom taraba kanabu laibak thiraba kanabu amadi masada phi thungdraba kaya mayada chaningba acha athik chaba phangdraba kaya adugi mateng panggadabani nasada guppa phina mahak adugi kana adugi masada thamoi sengna kupigadabani nangna hotnajaduna tanjaba phangjaba acha athakto machet amata oirabasu kanagumba laibak thiraba mahak aduda khitta oirabasu pibigadabani imagi achauba mamagi wanduda sanatomba khara sarup tawna aikhoi gi phiron gadu lawthoga pidoiba aikhoina una setlaga leibagi phibamni ne ima dude chawton mama masagi wari dida marak thachilaga yare to noi ani so chaklamlamnani changoi imungda chahi kharagi matongni chawton hoigi imung so laikai ni yandaba yudiyon khidre angamba hotnaduna macha anibu mahai masing tamhanduna arakpa thabak sunomduna matei manaw anido kana hotnajari khanghaude matamaso miyoi bagi laibakta karibu tamlibano ina khunbada lanthum changi hai lairabadana laijau changi haiduni sanabiri mapu maso kumhai amagum lairaba kayanda yengba ngamlibra khangde lairabagi awaba sintha kaide hainai korau hanbaso khongje lepte hainai malem laimaso ingtha hale thabal maso lepa naide miyoi bagi sinthaso suna nomna kari sanging yenglibano nomagi namene chawto laikai gi dukan da pot leiri miyoi bagi haunaba thokiba thodok sing khara mami samkhiduna ikaw kauna bagum wari adam ikoi dana sanari dukan manongduda tanza sida furit amu balitpa makoi sangtak khakwa nupa ama maithongda akiba tuzungba pakhatba kharaga loinana bakhuta beg amuba ama pairaga dukan tamna hathu changlei Napaduna dukanda leiriba mi sing aduda mitna haipet chingna yengli mahaki mitfamdo aroibada chawtonda tare hek yengbada karisu khangjadaba
isam chamjaba ipang pangjaba chawton gi maithong do bada mahak na fe tawi itaw haigadra marup haigadra wam ta hijage chawton dukan da mamai onselam bado magi mana kong nakna nganglak liba khonjelom da mamai du leisele aduga ingna tapna khumle yani haibiyo legai sige mi oibirabra chawton da napa da ubada khangbagum ukhibagum su mani somse ukhibagum su tawre awang lomdagi yamman ba mi ama afare adu kari ubiramba yare adu maru man ba oiramni da waru badi yade aigi bag se minute ani ahum da paibiram gera kaigi oirabano aise lekai sta imana ba malai bani magi manak talak bani aidi athapadagi ni ado adagi bas asida tonglak bani aise bara amuda pitholom ge tawba asoiba khara kairu bani asom dukan side makhoi so asoiba se leitre habaduda sthabuya de ko ngai paibiram tanza adusto chanaba haibaduni makhoi gi awang thangba sorok tuda bas amaso mapa chana khamjile chanari ba amana chawton su amubu masugi phurili lamba aduni chawton ijam jamna kaisu koidana khumdori yani ai ngai hek paibiram ba aduni ado kuide kuibirano ai siyumda thuna changda yadaba le yani maru aiga maru kalambi puladawni asi hairaga na fetawe aduga na pa ado hathwa do bas lei ba mai kaide sakhi jaja ki mini masagi beg aruba sibo ngasida thengna ba mi da sinabiram agak pane manipur si so asigumba thamoi samjaba mi so lei jani dana asi hairaga nokmi leiri tanzadu da kadam dagi no khangaude police kari ani ahum dukal adomda mari thaujele osi in charge oiribado yam phingna chawto leiba adomda jangle aduga yam bahagadra asai faudang lengthopiragera chawton inganga khre osi gi wahai da tangak hangjari sir kari takpigadaba chawton gi pakhatba matawduna amukai hena jingna hale makhoida constable amana sir ngasagi nupa do black color gi pritlit pagum tawkhibani bag asi check tawjage sir magi bag selo check taw jingna badu oiramnadi lemna tharai constable aduna chawton na pairiba bag tu takmulle chawton di pakhatpada masando humang kangle dukan da leiriba lekai gi mi singdo ipa pakhane bag tu dagi number 4 drug packet ama satori aduga osida oli osidi yam sauna jangsilaga chawton gi maida khupakna thai chawton haifam khanglamdi masando pakhatpana niklami sir hojikta nupa amana ai ginakta changlalaga magi bag se ngai hak paibiramo ma bara amuta pitholuge hairaga aingonda sinarambani adoda khangde bags da yaurisha lone yadaba pone nangi na khutagi phangmani nang yam singba mine matam kuire nang tanarpa hai singba ngasi di numi suredani nasak sum lotpanina nangse faba ngamlaktabani ngasi di nasana khangna phone ai khoibo amuk singnaridana huran bagi tarani mapugi na nongma haibado nang kawar male kanade chalo ai khoi mang thaw lekai gi mi singdo yam sauna hainare masigi mi se lekai isna kayar warning pikhrabani yu khara yon ama khara taw natai jana leba mi nate ai khoi lekai sidagi phawba tanthokna bo wari lep lebani yu yon babu yadrena sigumba karbar se oina tawri oiramni ai khoi iwadi sir maira paibi imai bank club ki na harona so ayat pa thingba pizare sigumba phataba mi sidi sarhagi khutta lekhibana hena farani sautan mayam gi wadu tamada mathamoi mache tana kaiki o sidi sauton da onsilei miyam na hari sitaridana nang nara lekte haidana lotpa yadong latre chalo nasana yana akhoi gi mang tharo sarokta asigamba thaudok si thoklabanina chawton gi imung su taraduna loina sin thongnare mataw lebi kapladuna police tingi mamangda makhutadu sandoktuna thatbagum thinglaga haijari sir ai nupana kanada kari lalambagino mayamna mabu pugi tawbiri basibo chalo saida nupi yangang le khuthaningde lo ne yada ba thabak tawi nagi na pase nang sumagi na pinina basi pumba nang su khanglamni khale chairak phangba tarabadi noi ani mapulak jail da namsin ba yarabani adu banang nupi ne madumakti tawroi o sidu sauton gi macha ani da yenglaga o nasara ani sa
pakhang loina fare asi haiga chawton gi napido laktana inthok aduga chawton bu makhoi constable manga taruk changlaka gari da namsingki mataw leibi lemai da tharo olaga kapi mabu thambiram kai gina noina minungsi asuk yaudri ba sibo sa loina olaba noibo lekai miyam so mari hanna yenglamda mayim da changnaki masani do mama bu kongkhale ani maki miluda pirang tungoi naramlaga miluda gi irik tholak bagum mahilangna maya krak sikna mapa pugi ba mai kai da yengli thaudo adudagi mapa gi khongol mutki langla langjil mami samki mama ibe maso wakhal tadana angau bigum leirakpa chahi ahum mapung phare athauba ahum suba semester da mahai tamli sanatombadi trip kari marasta masana pamjabanina kanna hona jaduna oza naina international gi thakta sanaba ngamnaba haidana MMA sanari imungi bar pumnama athauba puri mama sohida guli pisai haibatani asauba senpham puthoklaga layeng basu ngamdabana yumda masin manawna senari kaithal da sorokta thokitanaba sanatomba mayambagi mataw yengba ngamlamde mateng pangge hairabasu mayambana yande magi punsina leiba makhaidi imagi sunangi su awat pale heloi haidina kanna leptuna laikre mateng kaya pangninglabasu mayambana thingbana upai lite sanatomba athauba migi lekai de chatuna angang kaya tuition tawbiduna leiri college to nangna bohonari kadaba chataba namitana migi thabak suba chali noma namidang wairam ama athaubana thabak halakpa namita sanatomba chakhumda tak thongli mayamba sanglakpa ubada mayambada yengkhale dada kai chaloino athauba wadu khumdri phakmacha ama singthoraktuna chakhum mangduda tapna thai aduga phamthai sur sangna amuktang hondoi aduga manaw nupa de yenglaga ima digadai soidang he puthokpiro phamalu soida sanatomba mayamba budi yam ningjai bebar kaijade ningjari mate mayamba bu yamna sukijai sanatomba injang balamba do thadoklaga hoidada ima do phamungda lehobane ai kauge sanatomba mamagi manakta jangki aduga mama bu themaga puthore mataw leibi masamana ifa pharaga masagi manakta git phamthai aduga makhutuna kari no wangsanda sane mamagi mataw ubada machin manaw anido wadi ngangda thamoi nungda maigi sing pokhai bagum tumin khangduna thamoi makhol thokna mapan thohanda kapli sanatomba injang semba hawi aduga mayambada tapna hairi dada aisu pakhang phare dada gi mateng khita oirasu pangnanaba ai thaba macha suge class 10 phawdi tamle yare makha 12 se tamlarage ai dada gi mataw se yengma ngamdre ima gi bu hotnagadra imungi bu hotnagadra ai gi bu hotnagadra dada yang waram lani ko manawna pagi wanda tamada athauba khangsaw sari saugandaba athauba ni sarok ladi masingam phatte khanghaude parpap jangsilanga manaw pagi khasaida khupangna thai aduga sauna mamita ira chena aina na khoida nongmata aigi awabu hankramo nangi kari walhange laik tambagi sanabagi nang kari wale nayambagi pangal ngasi fabu mayeng tadri ima singam na banayangani nang busto afaba sanaroi oina bo hotnakini kaigino aduguma wa haide matung manaw aduguma haigana ai sarokani sanatomba makha tande mamai mamit ipom pomi semi beinjang aduda napi masa dauna mapi su tup tari mazagi matawduda matawlebi ingangak na yengli aduga kana nokthore hatok naro miyoi bagili chachana draba taibang pan bane angam hatna rabani noi ani su hatnawdana ai engbige mahak to di pubikre minung silaitaba sa singduna masu hatpiramani hingbu hinglam na roida athauba mamagi matawduda khangba ngamlamde wahai amata hairamdana manaw nupagi pampomda tapna popop thabirami aduga mapanda tapna thoki mathangi namene ayu anganbada athauba magi sakanduda thangnaba laikaiduda angang tuition gila ami tuition tawfam yumaduso handak tunawna honglakpani laikaiduda mayamba sathokringaida sanatomba mama bu sakhara pijaramaga ningthina mafam sana mama bu hanagi matawgum yotli macha amana mangolgi ukhong oiriba yumbi macha da punsinbiri
Matau Laibi, Mazada Yinglaga, Tapna Gian Tabagi Maongda. As, Tapna Pulo, I can shoot at Loy, Noisidi, Yam Tali, Aibo Angabi, Sonotum Bagi Tapta, Hectanum Tigi Punsinbi. Asi Hairaga, Mamai the Sutui, Sanatum Batapna, Mama the Nuxini Yinglaga. Kuirima, Mihakleramo, Aitunalake. I did Sabini, Namboy Isaro, Ima kind. Sanatomba, Mamaga, Nangnabaya, Rekangbana, Tapna Hogole, Aduga Nungtigi Setpagum, Magi Ozagi Manakta, state level Mayanak Selekbagi, Sanamagi practice Salami. The Shanta from Yumadu Heyobaga, Sumang to the cycle do kami. At Hauba, Manga Hypen Kana, Kuning Karakang Laptoraga. Poire, Tarabo. Poire Magi Ozagi Konzel Tamada, Mapanda Century. Oza, Mangol the Paktarabani, La Oza Kakalo. At Hauba Mangon the Kakale, Adu a Tari Pak to the Famte, Poire Sunakan the Fami. Garang Hirama Parando, Dorase, Nang Hirama draw. Poire Mako Hypecoli, Anduga. Hirioza. Matang to the Imung the Gi, Napi Ama, Chaputori, Aduga, Makwagi Manakta, Jadu Tami. Oza, Jasi Takto Pirohana. Konzel the Damada, Atauba, Napi the Yankale, Aduga Machin the Tapna Soli. Ngahan Kadi Ude, Ngahan Kadi, Mamana he Putorponisasi. Amusu Ingangli, Matanta. Munna Sumi Yangli Napida. Napida Gimamaido, Parpal Machogi, Junia Manakomli. Atauba Tamoida, Tingpali. Kangning Ning Singley, Makwagi among the Toki Bataudo to da, Mana Uki Basatamado. Mani, Napi Adoni. Magi mi yang dagi luk takiba, Magi Tamoida, Kangam Draba mit yang namamita kiba. Mit yang nung siba napiduni. Kam laga hangningi, wahang kayama. Jadu tamlam laga, patchang kinapiyadusu. Makata na, wahi hayramdana. Monday no mitni. Sanato ang bado ayuk nga na hugat laga, imong gitabog pambalo silami. Napamasa ni Haizabatani, Haina Balaiti, Napidagi Kitheli. Mangol adada yangko ama putok laga, Jenka na kabli. At how baso ang ang tisansa na bahaydana, magi sakal do sengli. Sakal seng na, manaw param doon sa daga. Tomba, nang school sa kihebro. Mayang ba na hayba do taraga, sanato ba Jen kabli ba do, makada tamlaga, pauman naman na. Chalo gada. Query si day council exam so. Adada, exam loy raga ikwi na international MMA SMPL set mama Singapore da pangthok tawri. Set ki oina trial ama tawni hayahana. Adugi trial to the selection tawradi government na games ase free da chalhani haina order tawkri. Adada ay madu yawge ko. Athauba manaw pada nuksina yenglaga yawgadawni kana honagadabani. Ninghana bayande. Hojikti sarkar na so kana bayam pirabani. Masagi win leijaba. Talent leijaba player kaya ama. Paisagi khudung chadaba na aduguma chance mayam ama phangkhidrabani yaujaba. Warunuda. Hojikti sarkar so yam pharabani. Adomda yam yengzinbire. Sanatomba na fetauze. Chumedada. Akhoi Manipur side art and culture da Prithibi pumbadagi mangjal tharaga chatlabani hojikti. India ki manung chana leijariba iramdam sina India sibuso world da masak takpa ngamle. Aduna so ayamba khudong saba sa pirakpane khoida. Mane chame. Adu tuyap se hana mai pak na bo hana khise. Matung da badi nana pamjariba line tu da ngamna ba inse. Fare dada su thengle chak to loishelo. Ai sunga sidi college ngi hak yaurge. Aduna imagi chak phajana pijaramo. Aduga mafam sana thambiramo. Iba ni magsatho adi ima se mathanda ungta hawrani. Hoidada. Athau baso cycle seng baso loiraga tuition ni haiduna zakre. Mataw leibi hakang wawa chilanga mangol da thole. Aduga churi makha da git phami. Machana tawri badu yenglaga pangnok tanui. Sanatomba mamana nok badu yenglaga akhoi ma singa sidi yam harawida. Mataw leibi masagi waduda tumina laikre noklambado. Machindo paithok suklaga, mamaido nakal amado onthoki. Sanatomba phawkana malingai cherak aduda linthoi maning mamang ko yenglaga thongalom dagi janglei.
Linthoi Sanatombaga Kangnazaba Lakai Dudagini Makwai any classmates to Oiri Amu Amuk Sutina Tina Kani Pong na mateng pang badingam jada Lona Laklaga Sanatombagi mateng kaya ama pangli Prapap sang silaglaga matawlay bigi managda satfami aduga matawlay bigi makongdo tap tapay biri Linthoi sang lagpa ubada Sanatomba kang prekangi aduga Ay Sinupise ay nalakano haraga Yengune Mamay sa kemta ikay bakang damali Nataw na te Imagi seba daw ba laksaba ni Ses maram kumokto Chak thongdoy ra Ay thongbira mo ra Yari ay suntaw zarage Napala adi soroswa jinga pubikini Kidra chalo na imda Kide ka namta Ay niyara di loyre Nang tumilayo Ay da sang zahorage Nang thole horo Asi hayraga yang kong tutang zingki Ngay ko ne Ay thongbigi hayraga Pataw laybi Linthoi da muna yang laga Kanano nang ba Asinupa siga kangnabra Ima Asinupa sa ay kinupa oidoy ni Imagi seba so ay natawdoy ni Aday di ima sa Masaka samsum pasatogdoy ni Ay na na ahaw ba may ampizadoy ni Matawlay bido yam haraw na Ado di nang ako'y dalay rasi Ay so laysabi ni nang so laysabi mali Ado na iba ni tinasiko nang hankrano ko Hoy ba tinaseba Ado ay nga sidi sa kragi yumda Yumda hayramaga na aduga mulaki Aduga layrage ba ko Asi hayraga Linthoi hagulay Aduga imong lomda mamay doon silaga Sumangdagi makon kitang kalap na Ay sali ko Horing school lao Nupini na chakto thongawro Sanatong bado imong da matanta momontawi Asomda na thong bado angang lari ka natakli Mamito so imong lomda kirup yengli Masinda susoli Koy nung asidi tolok dini Pana kuyrida Loshilak tore Tanjado da yung budo tole Koyreng poyregi mapa ibungoni Koyreng masato shanto mo manak to dalip laga Ataw bada yung laga Ibungo aza Ataw bado kang na yung kale Aduga Kay hagi kaka Ngasi poyregi birthday ni Ado na hori nung dangdi Jaw mo pikpa Ay koy imong manong Adagi marupa pang ama ni gatawraga Chaklen macha ama sindawri Ado na ibungo so yaradi Ngihag sa thokpiro Hoy kaka Ay laksagi Koyreng do asi haram laga Imong da sangki Koyreng sangki baga Ataw bado pari doon silaga Noy baba na tropoy re Mani waza Ngahan kedi uya na Kay liruge Baba se karbar tawe Ado na yumdaga pakpak laytida Ado happy birthday my boy Horen uzana nangi kay liro ba Poyre haraw nukse Aduga Kem labira no dawaja Adoy saro aza Oza nga nalakpiyo Sinayara ni daigidi Fare Oza na kayo ama hekta layrage Nga nasalake da Imong dana Ngasay makay makoy na sanari bawari singdo Kanadari inunganbi Kangde kariwa kano Matanta momon sunokli Namidang wayrang pung tarong muktaba dawayda At hawba manaw pa nasak thong liba dada sang sila Aduga Nanaw Dada asomthang na ba likay dana Tisyon tawbo daw Adugi angang do birthday daw ni Ngihag salugi ko Imaga faza lera mo Asi hayraga lupa chama sa tulaga pirami Aduga Se Yendo kay si makayam lero Imaga sa thong laga Natraga ay lera mo ra Sanatong ba mayang badagi paisada dawarga Yari dada ay sumlayurage Kuire ne Ako'y imong se ahawa sa akidaw Marag da chaloy re kayo Fare ay chalurage Kuira oida Tuna halaka ni Hoy dada Asomda na Bardagi ka na silangli Inungan bi mamito Tanggat yengli Tonggalomda At hawbasang lapo ubada Inungan bi Matamoy da Tumin na haraw zari Amukta zong kidriva Mihul amaso Kana zong kalay Wakang da sukali Kay gino Ay namahik ubaga Isada Haifam da fungkang dab ama pawriba Wakal siso charang nariba Tamoy da Nang bukanano hayna Tatanahangli Tamoy manong da Mami amataki bagum Tamoy mana pa kumpirakli Kangi hayna Mani Mahak ni Nang nasing nariba Wakal charang nariba Tamoy gi mapuda Mahak ni hayri
sum thamladra ithanta hairoida phongloida lamhenbi thamoise warak chete haibikhini taptha ko thamoi lamlanbani mahakse lamlanba ngehaki matongni birthday ki chaklena dulore duna athaubaga inungan bikado anakpa dukan du da hailerusi haiduna tholei mate ama chatba hawi ani do wa amata ngangna de dukan du su yore makhoina leigadabudu leiraga tapna hale kainomta haigedana inungan bi masando humanga kanglei ikaibana so leiba yadre hayoza nangdang sida so nangi fido maida sum khomli sibu kaigino lana khanuko sum khangdana hangmani kem khandida aigi hainabini sum angang oiringai dege aigi maise aigi phi masasna khumba hainakiba adudage adum thadoktre hainabi onkhre ado college ko machatpada so khumbrodum adudi khumdi adudade marks upi athauba chalamba ado chaplepi aduga masada makhona koi mama jari kari thirino khangdi magi mataududa inungdo ingangakna yenglaga kaidarage oza kaita horage nang phone yorpro ihardi amta piro ayumda kainomta haikige ahi phone so yumda thamlaba male ipa pakhatba saraga hairakpani inungdo hoi hairaga phone do loktholaga athauba pi athauba so magi number do namlaga dial tawsali yetlomgi pocket agi phone gi ring do khongle phone de ozagi pocket te yawa male athauba masado ithak thakale hoini agi pocket te yawar male as aiso mai mi thakpa haibudani asi hairaga mama aido haife lekthoga ikaiba khangi nasaidagi athauba na tawrido inungde hotrong hona urabani masinda mathanta soli phone number amta lauge paudum phaunase kok hayabado masidai sida koithoktana taw leire nupa thoksadi helaima asi hairaga mathanta nokse tha anigi matungni athauba makhoi college da program ama pangthokpagi yawa chale war against drug haiba campaign program asida mahaksu saruk yaduna wangang bagi kopthoraklami athauba stage ta thogle sumaina mimang thoktuna wangang ba handakisna ahanbani ahanbadade kana amata kuba khurakte check phaularokte tumina leibasigi tanja lawraga athauba wangang ba hore good morning everyone ngasi war against drug hariba youth mayamga khusamnaraga pangthokliba program asida aibuso saruk yahanbiduna wahai khara hainabagi tanja bibibagi damak youth federation of MU bu haininga litana thagachari aigi ming athauba khuman thawal wangma tabadagini aiha college asidadi tamjade manipur college da BA 4 semester kajari aina yamna khang haiduna ngangjaba haijabana chade mangkhidoraba ifuruki iramdamgi ireisa singbu drug hairiba tamthiraba mahiksina masada loina duna chenduna pudringe ekhoi makeup thokduna amata oina punsilaga tangthoki se haibagi asada mayam puna gyan taminarse haiduna samlapa thamjage mayam ado tumin lainari nganglakadoriba wa asitanaba miyoi base makhan makhalni khara amaso hainari karibu khangdana nganglibano thada u yadrabani sani prime minister na fawa thingba ngamlaroidaba posida youth amani punsilaga karibu tawdoino haidana hainabasu kongaini war against drug hairiba campaign ase india gi amade world gi mafam kayada youth kaya amana khusamnaduna hawdokhrabani hojekte atau state da country da khaknatana manipur da so masina achauba issue ma oire india gi oina drug ka haina sejinaba tobacco gi ni sapotlam hena sejinaba se manipur na top 1 da chalaga leiri mase atopa leibak singi mamangda yamna ikai ningai oiba mane india gi power ba kaya na haibirame manipur gi mingchat manipur gi mingthol power ba india gi prime minister oimba Jawaharlal Nehru na haibirame manipur is the land of jewels haidana asigumba sanana mayung kabalam lupana mapel oibalam sida karigi ni sada laicuraga ikoi isana isabu manghanaba karigi hotna jagani power ba sanare kaya aikoi gi manipur sidagi hogdokibani aikoi gi leibak sigi irol yek leijari phije saksa isai jagoi kumai harau amata watana leijari karigi so miram gi matau tamluni
असुक लेमजनफम ओइरिबा इरमदम असिदा पोक्लुबा अखोइसे लाइबक ख्वाइदगी फबा मचा हाइबदो अखोइसि ओइरबनी खोजन कलमना अमुकसो हाइरे आइना हेन हाइजनिंग वफमदे ड्रग के कारबार हाइबसे इसम चंबा मी अमन हेक्ता इराइ लाइना तौबा ngamba nate masi asauba phamnaiba singi khut yawi haijaningi masagi maramdam oiriba kanglaipak asibu manghanaba hotnaba amadi tungi afaba yumbi oirakadaba naharol singbu manghanaba makok thongna lamjingli base asauba phamnaiba makhoi singsina ni haibada haimen batholoi program ase tv gi news ta so live thari live ase koirengi imong manung punna yengli inung di athauba wa ngangli ba sida yam harauna yengli koireng di magi nupi adagi masa sing uhandana thamoi da mai hauna sauri athauba gi wahai sing da tabada machin da so soli kari khangdana ngangli ba wano mathanta na thingba ngamna drama bo asobo singi khut yawri ba tharangni mayok na rugi hairadi awa famda ta jagedani kaidaru doino lari khara hairaga lari khara tamaga pangtau to bu yabro pawadi leitana athauba makhatare hojikte ekhoi punna amato oina pullaga nisa ase thingmina hause mayam ai slogan ama haijarake mayam punna lawmina siko aina manipur dagi drug haijarake aduda mayamna maru fangna muthalase haina lawbiro manipur dagi drug mayam da tapmana ba kholaw da lawre maru fangna muthalase matang asida losinjarage mayam pumna makpo amuka hanan nolokjari mayam da haunaruba hainaruba leitana khubak purpo khunare Sanatombaga Linthoi sa school halakminare makhong na punna Linthoi so Sanatombagi cycle maningda makhutuna yali cycle yalakpanduda Sanatombado mamaido Linthoi romda laisile aduga kidaroge cycle yala isibo Tharo zero tongkhalo adugi nate asigi lampaksida ngahak phamse ai wari wardi koka khalo chalasi yumda phare nang chalo yare ai asidane ngahak phamokige nang lehawrage haba natro phare ai chatlamage ima so mathanda lehawbani Linthoi ma mathanda lampak lomda chatpa hawi aduga tungdi onthoktana haife so hairami chatlo nang thengkhre lampak masi amanda tamina problem sangsilaga phamaga laikre Sanatombado cycle da fat illaga chatpa hawi mate ama chatlamaga dak hekta lepi aduga mamaido Linthoi leriba adomda onselai aduga maso Linthoi gi manakda cycle ado tapna ilaga lai cycle do machi amada khamaga Linthoi gi manakta phamthare Linthoi du so ngasai dagi paiba lepte mamai gi onselakte nakalama da ontolaga lai aduga kaigino mulai de chalo yare lakpirano sorry ro saurnu se saujade ai nangonda saubagi tika leijade Sanatomba noklamba maithongdo khajik sukhi Linthoi na warauza basi ubada masu nungai taba phauri Linthoi de onselamba maithongdo nakalomda amuk leitoi aduga yam tapna thoi nangna so hena khangi done aikhoi mungi oiriba phibamse dadana pumna mapuraga hotnari ima haira kuiri sumaina sum lerakliba maraksida babagi khongun na kadaida palefam khangdeda aikhoi mungi punsi asidi adunane aina khangna una khangsinadaba usinadaba saraga leithoise sidabu ai kidaw haino dhangsomta hayuni Linthoi do sauramba suklamba maithonga loina mangki tapna mamaido laisilaaga hoiba aisu loi khangeba nataw yengge tawbani adumaina pukning sontharadi kamai tawdoiba pukning sonthabagi wahanateda farese aisu loina gyan tai ibani mapuna hotnamina se aina so nangi angamba loina tawinida nangsu sanabada thawai yaw 12 exam se loibaga mathang sanaba jase international gi thakta sanagadaba amala ani kuyeroida adoidi farene matam gi khongjel lepanaide khanghaude Sanatomba so 12 exam pinaba kana hotnari Sanatomba exam thaba chatnaba haiduna loisinba loiraga masana ayukta sumangi tulsida kacharambado amuk jangsilaga khoramjai athauba so sumangduda lepli manakpa na lai khorambado yenglaga lei laisilakpa duda thaubana ngaikho imada hana khoramko
Sanatomba Mangolda family ba mamagi manakta sangsilai. Aduga mamagi makhongdu soklaga khurumje. Masindaso tapna haijare. Ima, nacha exam thaba chalokhige. Haijaba pumba akawba leitana ijaramo haina bor pibiyo. Mataw leibi machada muna yengi aduga lan chatoiro nangbo. Nongma yawbro. Hey, chekselo. Miyam si haibani ko lan da di. Sanatomba tapna hagule aduga mayamba ba khurame. Dada, ay exam nungai jaramge. Mataw leibi macha ani lona nuksina yengli. Masindaso tapna solei. Namay pak na tawramu ko imagi atomba. Namagi sang yengni. Kanglakhini soidana. Kuyiroy matamdo. Noy na di waraw kini matamdo da. Mangkino ko nasinanaw anigi thawna. Asi hairaga mamay laythoaga birang mari ama ani sinthai. Athawba manawpagi makokdo nanthabi aduga loimo iba ngamnabo hano. Uhana pajakhiba mayamdo hore loinamak hangbirakpo oirasano. Inawse laibakti thijarabani. Namanabana chatliba yawriba subject kudingi tuition se nangdi yawhanba ngamdre dana. Aduba nang nupa masani hotnagadabani. Lairiba ikoidi hotnaba lepa yandi. Sanatomba khoirambado loiraga hawgule aduga hoy dada. Fare kanaga chatminadoiba dada thiluro. Yarni dada Sanathoyga chalage moiso sorokta leremlani. Fare chathoro. Exam so mathang thakibana loisilai. Exam loikibadagi Sanatomba sanaba chanaba practice kana tawrame. Athawbaso amagi nangnanaba kana hotnajari. Mathangi namitni athawbado inung hoiramda tuisalai. Like takpa ngahak hawi poire da tapna. Poire baba leibro. Leiradi amta kauthorone. Ojaga warimta sage. Hoy oja ai kautholuge. Asi hairamaga poireido mapa kauba sangki. Koireng su tholei aduga oja kari tanasige. Athawbado ikairap tawi. Ngahak tumina le aduga kaka aise natai khara chadre. Yarade kaka angange so thabodi fagadaba wali. Ado asi hairiga ngahak amu tumina le. Koireng nomi tawre aduga kaino ne hayuni nangna hainingido koiganune. Koireng fattaba karbar tawjarabasu mathamoy adu khakna kanba nupadi nate. Athawbado ikaiba pumba phajilaga makhatare. Kaka lupa 5,000 mukta mateng tawbigera. Ai atay ayambaso khomjinbadi loire. Koireng ingangna hoyni adubudi tawrogeni. Ado kai matangino haifeti hayuduna. Aigi inaw nupa ama leibado. Mapanda hangsit ase sanaba chatawri. Makhoigi flight ticket na chingba. Adagi hotel da laiba chama thakpadi loina free oire. Government na selection tawraba player singi sponsor tawkhre. Ada mangani tarani lerakadamnina sum magi khorsa khara oijanaba khara pikhidradi khanjabani. Adudi yam faina. Tawthok sungai dana kaino. Ngaikho. Kari masana no. Sanabana kari lamda. Athawba maithongdo momon tawi harau khumjare. Singapore dani kaka. Thongjin mapanda inongduso athawbada lona yenglaga momon tawjari. Ado paisa di kaya collection tawre. Aigi khota 10k mukti leijare kaka. Fare. Kaka su hena mateng tawbirage. Sanabagi ni hayadi angamba pange da leirabani. Ohay kaka. Sanatomba satkadaba numiki ayu anganba amada inunganbe athawbada phone tawjari. Athawbaso manawnupa sanaba chanaba haidana kana loishinbiri. Pugadaba posai singdo pek tawringi. Manakta makhada thamliba phone do anirak sore ringkhinglakpa. Makhut ngihak thadoklaga phone do tap lawkhale aduga receive phatawi. Hello inung. Angang satpagi loiraba. Loisili kana posai keka pek tawri. Loisilo adudi. Ngasidi angang satoynina laaray ko. Aiso airport phawdang thindouge. Hayeng laklage. Kaka hoida so hairo. Inapanda mangol oirakpa oirasano. Ainaso isorda nijaramge. Athawba nafetawi aduga thamage loisinbiro. Asi hairaga call do so thamkhre. Tanjadu dalin thoido hathu kanasu uhanda mathante sele.
Sanatombaso chatawgi thole. Linthoi du sorga thabe holi. Ngahak masaga du nontaraga sor chaning tana hondoi aduga da thoba thenba yaru doira as aidi aduga do yawning bani phanglaroi ai kuina leba yar asi hairaga Sanatombagi manakta phatchang sele aduga makhutu tingthoi se yamda bani se paiselo lambi da kei chaninga su satho phajana maipak na bo hotno ko mayang majana helan ba yari ko nasanawu su wang chawri ni toksilamo hekta Linthoi gi matau sida thauba nokning bakana khangli Sanatomba kaina mayam bada yengle aduga Linthoi da amon silaga yari aisu paisa yawri o akhoi naga pi base longning da bagi wani ne phare ai sidai de suklak la roi nang zatlam dai sida hatho aduga tumina la aga nang na asi haraga Linthoi mamai ga lukthaki wa makha ga ta khidre atomba laksalo nasan pina nushida na piraga Sanatomba do ikai na laksale athauba Linthoi da mon silak Linthoi lekai mi ukhini nangso chanaba dawro mina ukradi nakhoi imungda amukla na khanbi khrani Linthoi so lekai gi minong maisa ki bana hoi hairam laga Sanatomba da hairap yenglam laga sensa chatkre Linthoi lambi da chana machinda soli mai pak laga hala uko nangi damak ai isoda ni jaramge ining tamna wari sajaba so phangre phangakini ai thase matamda ai wana nga khige ko nana masak nai ba mi ama oiraga kokpa ngamdri ba dak famse ko khala uko matamda da iso momonok na nangi nakta leizage manaw na paza khibadagi athau baso bagsa thoktre mama mathanta ngaira ni khanduna mangol da mama bo phamale aduga mama gi manakta sangselaga mama gi makhongda tapna paibi tapna mathamoi sokna haijare ima nasase matik chade ko karamba namita gyan tarakadaba ima na hakpo nasana matik chadaba na ima bo solayeng bangamde nasa tomba laklane sana bahokre mai paklak po isano sidagidi ima bo so isila inaw ani changdana layeng la dawne ima nang pharagadabane asi hairaga mamagi matambakta mamaidi upsilaga mapiso tup tari masagi matauda mataw leibi masagi makokta pangnanda nali masindaso tapna hairi to kapkano nupa na bu kapro nupa di nokadaba awang laikai chawbado kapra apang asibu kapine masaksiga ithi khay ado aina budi hele thiba mama na mari makhong samnadana loliba chorol asida athauba thamoi bubangam laktre mama bu imungda amu cha ising sana ba pusingki mama bu cha ising pizaramaga mangolda hanagum yotli macha amana punbirami aduga mama da yenglaga ai kuiro ima mi hakleiramuko asi haramnaga inung hoiromda tuition gila ami magi cycle do inung hoigi sumangda khami aduga karisu kaudana adumak mangolda kakhale aduga mapana thariba table duda ngihak phami mana famling duda inung imungdagi thogle aduga kayam kuirege lakpa inung gi khonjal tabada athauba inung lomdon silaga kuiruda lakta ngairi angangdi imaga babaga maga imagi mapamda jatki moi ada ipudo yam kana nare habaduda bababudi kuina leirak ado khangdi ipudo henjalamladi kuirak baso mabudi thinbi basaki baneba o ado nangdi chatraba kaino ne leisabi pharaba ibu imagi matung sumina kidra ado chalo laki ngihak phamamo lolurano yare miso kanamta leitrabanina aisu chatlage inong khara sarok amutore aduga mi kanam leitrise yam pharabani tan chari ngai sida wari sa se ga haide karinu pano nangba ithanta leise nungaite sangbige ga haide ba yam chatninga di chatlo athauba inung da nuksini yengle aduga tangna phangba tanjani nongmata so ining tamna wari sabana teibani nungdang phone da wari saba message thanaba natana segi mikup sibo kaigiliam na manghalo doino adone nangyan taw athauba inung da munna yengle ngai khane nange mai thongse sumsigi fees na kupkhidera karamba matamda aingonda uhandoino
Nanggi saktamse mapung phana amuktangdi yengningi imit pena. Nangna imangda famlaga aina mikka kuptana yengba phangba mikupto lakhidro. Wai ko ngaibada. Inongso ikai kaina tamna haizari. Ngasidi nangna tawning batawbada ai thinglaroi. Aigi maikhomse hangdoknaba isona nangse aigi tamak tharaklabani. Nangi nakhutmakna hangdokpiyo. Aigi maithongse ngasidi namit peni yengzaro. Asi hairaga haife lukthaki. Athaubaso migi mayumni kawkhri. Ngaktangduda nungsibi magi saktambu mapung phana uzaningbadagi thamoigi ningai phathaba ngamda tabli lepkhali. Ikhau langba kokhalagi khanna inunggi manakta tapna sangsilai. Aduga inunggi maithonggi mapung oina kupliba jonido tapna paiba hawi. Khangtheng thenglakpa aduda inu thamoigi mihul khongzen kangkhatki mamit tapna uisimki. Lokthokpa haurakpagi tanjaduda koireng sumangda garido khamai. Anidugi irangdo pungsai saiki amaga thak handoknei. Inungde mihul thaul sokhidre. Athaubaso ikaibaga pakhatbagana thankre. Koirengdo aniduna tawribado loina urabanina tapna imunglomda changlei. Makhoi anigi mapa yawada mamito hairap yenglaga khaudemlaga sangki. Athaubaso inungda haife yenglame aduga makhutuna bai haibagum taramlaga prabab sakre. Inongdo athauba sakhibaga ipa pakhane imungda changlei. Koireng drawing room gi sofa duda makhut ka sandoaga phamlaga leirame. Masanapi changlakpa ubada nanga magagi marakta lainariba marise karino. Inong pakhatpana lon phawba thokidre. Masana khumlaktrabaduda amukso aina hangise kanadano. Inong ngehak tuminale aduga baba isa poksabagi mahayale nangtane ipagi mai ngakpa ngamgani ipa khangi. Mapagi wahaising asida inungdi ingaw ngawre. Mapada yengba ngamlamdaba mamito phat yengle aduga ingangakna hangjari. Baba ai gyan tadre. Matam amada ipa aranba thabak ama tawkhre. Aina thabak adu tawrubadagi awafamda takhiba imungdo makhoigi imungduni. Isana mangonda leijaragadi matam amada napa aina laluba iraldo kokpikhini. Ai mana mafamsida tuition tawba lakpa numitudagi hauna khara chingnabadagi mabu karino kanano thidokhibani. Matamdudagi ai loina khangkhre. Ai wa haigi ngasigi thaudoksidagi ma lakpa ikai basu yai. Nana fazana sengdo ai kariso khangde haidana. Baba karino babana haiba mayam sibo aidi karimta lawsan mangamdre. Koireng machada munna yenglei aduga aina hari singsinda taw. Isadi ipagi haiba inbini. Matam charaba kanda ipa pumnamak haigi. Asi haramnaga koirengdo phok hawalaga thoki. Inung mapagi wahai singsida gyan tadana ingaw ngawna lehawi. Masinda susoli. Dada hoigi imungda babana karamba phattaba kari thodok thohankraba jano. Ai yam chingnei. Makhoigi imungda oiriba phibam ai yaningde babagi wakhalonse. Asi khallaga thamoi sokna chapyungna lepli. Yai faraba korau namitni lairaba magi imungda thaja magi mangalna yaiduna changlakpagum mamlaba imungdo pungan ngaki. Manipurdagi sanaba chatkiba Sanatamba Khamanna Pondicherry-gi maga panaba partner adu mahakna ngamle haiduna TV News bomba sinba thuna wai chaikhre. Sarkargi makaidagi so masagi qualification ga janana thabak ama pigani haiduna TV News singda sandokli. Social media pumba masigi pauna nilli laikai miyam siyamna ikainaki. Lam amagi khul amagi laikai amagi asauba mai puraklabanina laikai miyam so club ka khusamna duna amata oina punsilaga athaubo hoida laktuna pullari. Athauba so manawpagi pawse tabada hainingai leitana haraujai. Mahak so manawpabu olunaba haiduna chatke thorang lambani. Tanjadu maktada laikai miyam hupna makhoida lakpa asida ingangakluri. Ahal oiraba nupa amana mayam mangda tholei aduga mayam wafam khara thamjage. Aikhoi pumnamak ayabase lawminaraba tungsida ai kariguma khara haijage. Mayamdo tumin tanari. Aikhoigi oizaba khudong chaba thibani khanbiganu pumnamak. Laikai sina matam koina inthokpiruraba chawtongi imungna laikai sida khaknatana thamoi sengba thauna amaga loinana malemgi thakta singnaduna Manipur asibu khungkang asibu laikai asibu
ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯆꯥꯅ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯀꯥꯏꯒ ꯄꯨꯟꯅ ꯍꯥꯟꯅꯒꯨꯝ ꯆꯪꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯄꯣꯛꯄꯣꯛ ꯈꯨꯅꯔꯛꯏ꯫ ꯃꯇꯧ ꯂꯩꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯗ ꯌꯦꯡꯂꯒ ꯃꯃꯤꯗꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯦ ꯈꯟꯕꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯟꯗꯝ ꯂꯣꯝꯈꯤ꯫ ꯃꯁꯤ ꯑꯃꯗ ꯐꯝꯂꯝꯕꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯑꯩ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯆꯥꯗꯅ ꯏꯄꯨꯔꯣꯏꯕꯁꯨ ꯀꯥꯏꯅꯔꯦ, ꯂꯩꯀꯥꯏꯒꯁꯨ ꯁꯣꯛꯅ ꯁꯝꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤꯗ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯝꯗꯕ ꯌꯥꯏ, ꯉꯁꯤꯒꯤ ꯑꯁꯤꯒꯨꯝ ꯑꯈꯥꯡ ꯀꯜꯂꯝꯗꯕ ꯌꯥꯏ꯫ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤ ꯏꯆꯥꯁꯤꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯨꯊꯠꯂꯛꯎ ꯍꯥꯏꯗꯅ, ꯃꯗꯨꯒꯤ ꯆꯥꯡꯌꯦꯡꯗꯨꯃꯛ ꯑꯩꯅ ꯏꯆꯥ ꯑꯅꯤꯗ ꯇꯧꯕꯤꯈꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯦ, ꯅꯈꯣꯏ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯊꯧꯕ, ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥꯒꯤ ꯃꯊꯧꯅꯥ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯑꯦꯌꯥꯔꯄꯣꯔꯠꯇ ꯁꯅꯥꯇꯣꯝꯕ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯏꯪꯉꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯃꯥꯁꯨ ꯌꯥꯎꯅ ꯂꯥꯛꯄꯁꯤꯗꯅꯤ꯫ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩ ꯄꯔꯦꯡꯕꯨ ꯍꯨꯛꯄꯅꯦ, ꯁꯦꯜꯕꯨ ꯆꯥꯏꯕꯅꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯃꯌꯥꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯨꯃꯤꯠꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯇꯣꯝꯕ ꯁꯔꯀꯥꯔꯅ ꯏꯁꯥꯒꯤ ꯄꯣꯁꯠ ꯄꯤꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯖꯣꯏꯟ ꯇꯧꯔꯦ꯫ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯀꯦꯁ ꯑꯗꯨꯁꯨ ꯃꯁꯥꯅ ꯄꯥꯏꯖꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯨꯔꯕ ꯆꯥꯎꯇꯣꯟꯒꯤ ꯀꯦꯁꯅꯤ꯫ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯗ ꯃꯤꯁꯤꯡ ꯀꯦꯁ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯀꯅꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯈꯤꯗꯕꯅꯤ, ꯑꯗꯨꯃꯛ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯝꯁꯤꯜꯂꯝꯕꯗꯣ ꯃꯆꯥꯅꯨꯄꯥꯅ ꯍꯥꯡꯗꯣꯛꯆꯔꯤ꯫ ꯃꯄꯥꯒꯤ ꯐꯥꯏꯜꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯌꯨꯝꯗꯅꯤ ꯁꯅꯥꯇꯣꯝꯕ ꯃꯃꯥꯒ ꯃꯌꯥꯝꯕꯒ ꯄꯨꯜꯂꯒ ꯃꯄꯥꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯇꯣꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ ꯁꯥꯔ꯫ ꯑꯣ ꯁꯤꯅ ꯁꯅꯥꯇꯣꯝꯕ, ꯌꯥꯝ ꯑꯔꯖꯦꯟ ꯑꯣꯏꯕ ꯋꯥꯅꯤ꯫ ꯅꯈꯣꯏ ꯇꯤꯝ 3 ꯁꯀꯣꯛ ꯚꯤꯂꯦꯖ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯗ꯭ꯔꯒ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯌꯥꯔꯗꯤ ꯈꯤꯇꯪ ꯏꯃꯔꯖꯦꯟ ꯑꯣꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯊꯝꯈꯤ꯫ ꯑꯊꯧꯕꯒ ꯃꯇꯧ ꯂꯩꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯑꯔꯖꯦꯟ ꯑꯣꯏꯕ ꯄꯥꯎꯅꯤ꯫ ꯏꯃꯥ, ꯗꯗꯥ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯁꯦ, ꯑꯩ ꯊꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤ꯫ ꯃꯇꯧ ꯂꯩꯕꯤ ꯃꯆꯥꯅ ꯆꯪꯈꯤꯕ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯇꯧ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯒꯅꯨ꯫ ꯁꯀꯣꯛ ꯚꯤꯂꯦꯖꯇ ꯁꯅꯥꯇꯣꯝꯕꯅ ꯂꯨꯆꯤꯡꯕ ꯑꯣꯄꯔꯦꯁꯟ ꯇꯤꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯠꯊꯔꯕ ꯃꯇꯨꯡ ꯗ꯭ꯔꯒ ꯀꯌꯥꯒ ꯀꯣꯟꯅꯅ ꯃꯤ ꯀꯌꯥ ꯐꯒꯠꯈꯤ꯫ ꯑꯔꯣꯏꯕ ꯏꯃꯨꯡꯗꯨꯗ ꯆꯪꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟꯅꯤ ꯈꯪꯂꯛꯈꯤ꯫ ꯃꯄꯥꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ꯫ ꯆꯥꯎꯇꯣꯟꯅꯗꯤ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯦꯞꯈꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ, ꯁꯥꯔ, ꯏꯄꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯌꯥꯝ ꯋꯥꯅ ꯌꯥꯝ ꯆꯣꯛꯊꯅ ꯈꯨꯜꯁꯤꯒꯤ ꯂꯣꯛ ꯑꯃꯗ ꯂꯩꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯎꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯈꯨꯜꯁꯤꯗ ꯄꯨꯁꯤꯟꯕꯤꯕ꯫ ꯀꯨꯏꯈ꯭ꯔꯦꯗ, ꯆꯍꯤ 4ꯃꯨꯛ ꯐꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯍꯟꯕ ꯏꯄꯨꯡꯁꯤꯗ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯁꯥꯎꯄꯅꯤꯅꯦ, ꯊꯃꯣꯏꯁꯦ ꯀꯥꯏꯕ꯫ ꯑꯁ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯄꯨꯡꯅꯦ ꯁꯥꯔ꯫ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯜꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤ ꯌꯥꯎꯖꯗꯕ ꯏꯕꯨꯡ ꯑꯣꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯄꯥꯗꯣ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯄꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯌꯥꯕ ꯐꯖꯅ ꯂꯧꯗꯨꯅ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯔꯤꯛꯁ ꯄꯨꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯒ ꯃꯄꯥꯕꯨ ꯄꯨꯕꯤꯔꯛꯏ꯫ ꯃꯄꯥꯕꯨ ꯁ꯭ꯇꯦꯁꯟ ꯂꯣꯝꯗ ꯄꯨꯔꯛꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕ
Mapaabu yumlamda amuk puri Chautondi inga ngakri Sumangduda Sanatombarga punna lipli Mangkolomda chumna yengbada magi nupibu uri Magi nupigi saktam ubada matanta khangzari Mabu pubirakliba nupasi magi macha anigi manungda ama oigani haiba Mataw leibi changlakliba nupa aduda ngaihak mamit kuptana yenglami Khanglei chummi oirami Mani mahakna thazana ngairiba magi mapuroibani Mahakpu uzabada Mangolda famlambadagi chenthorei aduga Chautongi mathada konselaga thamoi pena kapchei Ngan makai kadai te chaluge Nasa singi aigi karibata khandrabo Nasa singse Nangi amadi aigi honabada Yamna wazarabani Nasa sing bunungsidrabo Asi harga amu kapatoklaga Masado Chautondagi fathandoi aduga Sanatombaramda onselaga Tu mahakse Nangi na sana pa bani Mamay do Mangolomda amu onseli Ako'y mayamgi ito Harawzan na iyang liba Tringlim na liba se Nasana pa hani Asi harga amu makada famtaraga amu kapli Chauton magi na pibatap na singkatpi aduga Kapla no se Hawzik di ay laglaba sidi Ay namong nako'y pumba iyang silaga daw bani Sidagi di ay Nako'y butadok laga Kay daw nung da chalaray Chautondo masasingna matik chana leiramba ubada haifam khangdana nungaiki haraujaki Sanatomba mayam tatapna hairi Ima Baba Dada ai ofam kara haijagi Mayamdo tumin lainaki masagi wadu tadawgi Babagi kes ase aina amuk pairabanina mari makong loisindaba yandi aduna tungda kudong tilaktana baba Asi harga amuk tumin laiki Chautona Isa tomba makhataro kaidawre leplabadi chingnagano makhataro Baba yamna chawba case nate miyamgi response tagi asum aran thidana Baba bo aran bata hankibani aran mi sakti kuina lotpa yare hojikti adubu maraksida namit 15 ni mukti jajali taba yadre pakhakano ima kashu tawre sinatragadi tungda khudong thiba lakani sigi manungsida aina case ase Loshina bohot nagani Uharu ganun tadasu Chauton nokmi tawri aduga Isana harise chummi Sida waningai kishu laiti Ibasu yai Baba Aisu babagi nakta toy nalakani Tanjada da laikai ahal ama ani Chauton hoida changlei Chauton da ingangagsay Ikaiba amadi akiba subhauri Masa singna amadi ahal singduna Wari ningtina libadagi Chauton su gyan tari Asumna tawraga Sanatomba mapapu puraga sakre Phondani Koirengdo nupa amaga wari sari Sir Kaksingi checkpost to khara kalli handakti Kaino aisibo Hanade khara fagum tawdai Handaki sayama Kaksingda tai Madu mayamna hainabada ngangna sangnaba yang wai hai Aidi madugo snaba kya nungaigadaba mande Sir ai handakti success kya uba phangdi Hera ibo Mai somtharakano imo yang musilakano nangoda na ina thajaba yam thamisi pung ahong bokki manungda lanthoroknaba to handakti nangi ser yam chawida nang bhabdaw asi hariga phone do thamki nongthelgi pung ani makhai mung tarakpa adawaidani koirengdo masada ipapa khale hanaga manade asuk yamna mana checkpost kya lanthokduna purakpada asumna pakhatpa phawkhidri Sanatomba tim ani mupunsilaga kaksing lamgaida check tawrami Koireng so kaksing lamkhay yausilay Hek yausilakpaga Sanatombagi team na lusingba amana Makoy gari do Jingnabadagi parami Sanatomba na lariba duso hana pao panglagani Aduna tharok liba gari kuthaw duso yamna jingnaningay oibanani Koireng do faraba matong Custody da uri Inquiry kaya amatarami Masana yazana maral kuding haidokzari Koireng pare kangbadagi Koirengi imungi mising police station da lai Athawbasu pau sitabadagi mamaga loinana lai Koirengi napiso mapurebagi matawsida police station manungduda kapli Poirei kamna magi ozagi manakta changsilai aduga Oza baba si makoini yam phubira male baba si ham sokpa male oza kaigina baba bu moina phubiri se oza baba bu thadopiyo ayo Athawba poiregi matawanduda yamna nungai jaramde Poirei bu kanna konsinbi Ngahak lereba matong Chauton so aroiba inquiry tawnaba
custody Honda pusilei. Nakanda koireng ubada chauton koireng da munna yengi. Aduga khanghaude police personnel anidugi makutto phatkan thalaga phamlaga leiriba koirengi manakta parpam sangsilei aduga koirengi mamaida khupakna amuktang thai. Sa nangna natra aigi imung manung pumnamak leikha ta haliba aigi punsi bu so nangna natra leikha ta na manghankiba. Mapagi wahai sing tabada Sanatomba mapagi manakta sangsilei aduga mapade yenglaga baba karino haibiriba mayamdo chauton machada yenglaga thokiba thodok singdo thamoi sokna tamjari. Mapagi wari sitabadagi Sanatomba phathaba ngamlamde henadam sagalei. Khanghaude Sanatomba do koirengi manakta sachangsili aduga koirengi mamai maya naglapna nonthare aduga yam sauna mamita ira chena. Nanga sidi kaida chendori kanana kandori matam kuina sangna awa mi saksi phumlakpane ngasidi langna langjin pumba khanglabani na nangi hingpham leiroi. Koireng do gyan khangta tarakpagum tawi hauki basing ningsing luraga masana masabu tukachari haujikti maralgi matung ina chairak phanglagi khali masana. Koireng bo lokapta nongma leiraga korta puthoknaba sem saba loikhre. Investigation room manungdagi Sanatombaga loinana koireng amadi chauton do puthori. Koireng magi nupiga macha singa ubada milu pirang ihori. Magi nupi do koirengi manakta jangsilei aduga kaina tawbiri sibo lona yadaba thabak sibo makhoi pabungna asuk thajadana tawbiramliba sibo karigino nasa singsigi karimata khandrabra aigi karimata khandrabra. Koireng magi nupi bo themjalei hai apangbi karigi kaplibano lona yadaba na puriba igidama warugano isana tawjaruba pawki foldi isana phangjagadabani maibu phina kuptuna kayam kuina thamba yagani. Inung ngasigi mapana matam koina haidoktana losilaga thamlakpa wafamdo mayek sengna khangli tapna mapagi manakta maithongda yang warawna sangsilei aduga baba asira matam amada baba na ingonda lotkhiba kaigino asuk chawba aranba matawiramliba nasai kagi karisu khandraba. Koireng machada nusini yenglei aduga ipagi thoibi naupa nupaga namaga nungaina leiminaramuko babagi bel loiraga soidana nakhoi amu leiminakhini waruga nui chathoi. Taunariba matawsida athobadi ingaw ngawri mayam laribaduda sangsilei aduga manaw nupada silaklaga karino taunari singse dada phataba mina kekulat pisanabani asingba mina irai laina mana loliba mafamdo khangbadagi fongbani. Koirengi nupido Sanatombagi manakta sangsilei aduga khu khuda kunduna leiki aduga mamita mapita na haijari ibungo sir mahabu thadokpiyo miyoibagi minungsi yengduna mahabu thadokpiyo nama saglabi aigi awaba khangbiyo mahabu hamuktadi thadokpiyo. Sanatomba khanghaude mamitagi mapi ani ahum sinthare aduga tapna bimolagi pambom paiduna chingkhalei idamja warugano korna lawrakpa waripki makha pole aiso dadana libadagi idamja hagi wari pumba khangje adubu sauningbana henmanbadagi isana phathahudre. Sanatomba mayamba don silei dada mayam se pakhatanaba khara themjinbiramu imaso ingaw ngawramani yumda hanbiro aiso duty siloiraga hanjarage aduga yumda wari pumba sarase dadagi maithong tariba mami nanauna marik chumna khangje nanabu thajabiyo. Asi haramlaga Sanatombana koirengbo lokaplomda puraga jatki. Sanatomba manawgi mathamoibu mayek sengna khangbana wa makha tarudre inung athobagi manakta sangsilei aduga dada athauba inungda nungsina yenglaga yam nungsiba wahaida kaimta khalurano aina fanaba singkrabani. Inungdo athobagi wahai tabada maithongdo momon nolei matam koina hangdokludraba magi maithongbo kuplaga thamlamba magi sunido tapna lauthore maphamda lairiba miyam singado ingangakna yengnari athawbadi mamika kuptana mitpham hongdana yenglagale